Amarom Film Festival asida Manipur gi maming leirabi film maker Mina Longjang gi Andro Dreams haiba film asisu utkadori. Film asi festival asiga roiba numit March gi amagi ayuk pung 13:30 kuntrada utkani. Film asi chahi humputaruk surabi laibi kobi nupi amana mahaki Andro haiba khungang asida nupi footballer sing semgatnaba hotnabada lauriba thodang aduda yumpham oiba film ne. Film ase kumza listing ane kulhumdoi ki International Film Festival of India IFFI the non-feature section the opening film oina utkibane. Panbaya Bate filmmaker Mina Longjam Manipur ki nupi filmmaker ki marakta ihan hana National Award fangkibe independent filmmaker amane. Mahaki ahanba documentary film Auto Driver haiba asida kumza listing ane taramanga ke humpu humdoi suba National Film Awards da non-feature category section da best social issue ke award fanglakibane.